Kang Khong Chairaba Manipur bu Sennabiramba Thoubal Ima gi President Ema Sapam Bimolana Leikhidabada All Manipur Students Union AMSU na AWABA PHONGDORAKLI AMSU gi Information and Publicity Secretary Sarto Rangnier Komna Khujik Piduna Thadorokpa Gerald Amada Thoubal District United Women's Development Organization Thoubal Ima gi President gi Thawai Pubirambi Ema Sapam Bimolana Khanghaudana Masagi Anaba Amana Maram Oraga Leikhidabada Ima asina hinglingaida kunai asigi yaifananaba maruoina Thoubal Maikai Romgi Miyamgi Tongan ba Thaugai Kaya Bubiduna Lobiramba Thaudang Kaungamdana Leihoragani haiba wafam thamlagli Amadi Leikhidabada imung manungna Nanghoriba awabadasu Mahairoi Lufasigi Thomi Singna Thamoi Sokna imungi awabada sarug yarakli